microphone nabiba yam haraude koina leptana sum jathrakpa discover Manipur haidap tare Manipur gi kang baram phumda koigi fajaba pratibhi role sing leibagi haibagi khongchat ama oina ngasi koi April gi tang mapon namai gi misesa koina lejari mapon si hana Tamilnadu district oiramba da hogina Noney district gi manung kan khaba Khoupum tampak haibagi gi am sutang chalaga leiba digumba fajaba mafam ama khangni adana masesa koi ngasi pungbu oina samina jari basi ai samak koi arke Upendra Singh yang wang lekai aduga Tonjam Gobind Singh Arab ki maya lekai aduga koi Oinam Bir Kumar Singh Kumar Thel doinana koi Bir Kumar gi marup Umeso bag su ma thel lagi ni koi mari mafam si uji jogare famsel riba waterfall si asok imadik phajai haibasi isana koina isa gi mitta ubanatana video da nataga photo do ubakang adi masigi phajabasi yauroi rampham si yauna basang basi Manipur dagi sang badai koi sabsaba exactly reading mate lauja hokre koi ne sasari ba gari sida koi technically kidan problem amane jene koi ne tawjagi bu trip tu khelo ramdana masi kilometer piano haibasi phamje dre adubu masi saurangna kilometer samu mukti sangdi wajani Saurangna Manipur dagi koi na pham si yobada around pung ani ga makhai gumbagi aduma journey amani aduma hai ba journey sisu gari amaga khena ba ghar legani pham si yob gi ara ga di koi sisi khara wangba koi bullet kumba pham si ang kang koi niem taminaba yam mathau kai pham gi phajaba ayang na ngasi saikha jabasina wa laga da le hawragani pung khudi ma pham si yob biranga ba ngasi ai koi gi maikai dagi apil tawjari okay aduga koi gi guide obiriba koi yamama lai guide siga ngakang wari sana jagge yam mo ni ngabiyo kantin yam ba si Khoupum tampak tagi ne adu ngasi gi yam na phajaba pham sida lakpanda guide obiri amade akoi maru amagi mari mata su era mana yam nungai ba adu yam nungai ba phaude apam ji kai haina khangna ba phatpa Khoupum dagi apam se Khoupum Waterfall haina tona ore yam thank you ngasi mayam na lakbi ge haira su dum tapi be agani si mari tumba sakpagi listing abai sa Upendra Singh and zero adu ngasi video su waterfall chalo matunda hoji aboi yosan jarai se mayam gi min mang gi uri si Khoupum kem ai na ba do aduga mari tumra details adage khamina thank you koi mamang da koi waterfall yosan jarure lo jik lei mafam si su koi Khoupum tampak haina khangaba Manipur gi itihas kasiyamna Mari naba Maharaj Venkatachandra na koi tekhau da lan chen ma matamda phawr ga tachi ba dugumba khul duni hairi ba khul si asam ematik pratibhi gi phajaba si marang kaina rame koi waterfall ama lere aduga jiglei ribasina koi tep ni masigi phajaba si ngasi mai koi na video si usari basi na di mapung pharoi isana akeng na ngtang laga yingbi du na tana koi masigi phajabasi sikha bangam deroi aduna ngasai chumang dai koi na mamangi waterfall gi matang dai koi haijakre phunji phajaba amtang ani premium na lobiu apam si Manipur dagi tawagna pung ani ahungum gi ani makai ahungum sangaga leiba mafam ni yam laibak phaba mana koi ngasi saminari bai koi gi team asida yauriba koi Bhumeshwar gi itei masi phonchiri Khoupum tampak tagi oiba aduna itei mo hoi gi ibai siga loina na ibai sina lit tawraga ngasi koi yamna wadana lambi si yamna hrongjin tawdana phon si yam laina yawi phon si hana Tamilnadu district ki maning chalama ka su koi anauba district khaidorapa matamda hoji phon si Noney district ki maning chale duga koi gi honorable MLA Hana Deputy Chief Minister Diramba koi ga thanam gi nungba kendri maning susan ba dugumba
ꯃꯐꯝ ꯑꯃꯅꯤ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ